ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯌꯥꯏꯅꯨ ꯈꯨꯜ ꯀꯧꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯖꯥꯎ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯅ ꯈꯜꯂꯤꯕꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯃꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯅꯤꯡꯊꯧ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯆꯠꯅ ꯄꯊꯥꯞ ꯀꯌా ꯑꯃ ꯊꯅꯝꯃꯤ ꯈꯨꯜꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯃꯐꯝ ꯑꯁꯤ ꯃꯣꯏꯒꯤ ꯆꯤꯡꯗ ꯅꯠꯇꯅ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯊꯤꯗꯨꯅ ꯁꯨꯅꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯨꯕ ꯌꯥꯗꯦ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯍꯦꯛꯇ ꯁꯨꯕ ꯌꯥꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯉꯥꯛꯇꯈꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕꯈꯛ ꯌꯥꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯤ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ ꯅꯨꯄꯥꯁꯤꯡꯁꯨ ꯑꯌꯥꯕ ꯄꯤ ꯍꯥꯏꯕꯈꯛꯅꯤ ꯃꯈꯣꯏꯒꯤ ꯁꯑꯣꯡ ꯁꯥꯗ ꯃꯔꯤꯡꯖꯦꯜ ꯀꯌꯥꯝ ꯌꯥꯝꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯆꯠꯂꯕꯅꯤꯅ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯗꯤ ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯃꯄꯥꯒꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯄ ꯉꯛꯆꯥꯎ ꯊꯦꯛꯄ ꯄꯨꯝꯅꯃꯛ ꯃꯁꯤ ꯄꯥꯏꯈꯣꯝꯕꯗꯗꯤ ꯇꯧꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨꯁꯨ ꯃꯦꯟꯈꯠꯄꯤꯗꯨꯅ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ ꯃꯄꯥꯅ ꯆꯠꯊꯔꯤꯕ ꯃꯥꯒꯤ ꯁꯥꯁꯣꯟ ꯑꯁꯤ ꯄꯥꯏꯈꯣꯝꯕꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯨꯕꯅ ꯃꯄꯥꯗ ꯍꯥꯏꯖꯕꯗꯤ ꯉꯝꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯁꯣꯟꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯣꯡꯁꯨ ꯑꯈꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯅꯥꯏ ꯑꯃ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎ ꯅꯥꯍꯦꯔꯗꯨꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯅꯤꯡꯂꯕ ꯃꯥꯜꯂꯦ ꯃꯆꯤꯟ ꯑꯗꯨ ꯀꯥꯊꯣꯔꯛꯇꯨꯅ ꯃꯅꯥꯏꯗꯣ ꯃꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯅꯥꯏꯕꯨꯡꯉꯣ ꯀꯧꯖꯔꯛꯎꯔꯥ ꯅꯤꯡꯊꯦꯝꯖꯥꯎ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯃꯅꯥꯏ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯒ ꯄꯨꯟꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯦꯝꯖꯥꯎ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯝꯂꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯄꯥꯏꯈꯣꯝꯕ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯄꯥꯕꯨꯡ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ ꯄꯥꯕꯨꯡꯅ ꯅꯆꯥꯅ ꯃꯧꯕꯨ ꯀꯧꯕꯤꯔꯝꯃꯤꯁꯤꯕꯨ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯅꯅꯕꯔꯣ ꯄꯥꯕꯨꯡ ꯅꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯑꯣ ꯂꯩꯃ ꯃꯁꯥ ꯂꯨꯝꯕꯅ ꯃꯁꯥꯗꯨ ꯇꯞꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯡꯃ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯐꯔꯦꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯊꯦꯡꯉꯤ ꯍꯌꯦꯡ ꯈꯨꯟꯖꯥꯁꯤꯡꯗ ꯈꯪꯍꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯕꯨꯡꯒꯤ ꯀꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯆꯪꯍꯜꯂꯁꯤ ꯄꯥꯏꯈꯣꯝꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯅ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯃꯄꯥꯅ ꯆꯠꯅꯍꯜꯂꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯕ ꯄꯥꯏꯈꯣꯝꯕꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯏꯗꯅ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯥꯏꯈꯣꯝꯕꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕ ꯑꯗꯨꯗ ꯍꯩ ꯂꯩꯇꯅ ꯂꯩꯇꯦꯡꯂꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯆꯥ ꯑꯃꯁꯨ ꯁꯦꯝꯒꯠꯂꯛꯂꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯂꯩ ꯃꯅꯥ ꯑꯃꯃꯝ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯆꯪꯍꯜꯂꯝꯃꯤ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯏꯈꯣꯝꯕꯗ ꯉꯥꯡꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯄꯥꯏꯈꯣꯝꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯊꯥꯏꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯆꯠꯅ ꯄꯊꯥꯞ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯐꯝꯃꯦ ꯍꯥꯏꯗꯨꯅ ꯄꯥꯔꯣꯟ ꯄꯨꯔꯣꯟꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯆꯠꯅꯕꯤꯕꯨ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯕ ꯅꯪꯕꯨ ꯏꯄꯥꯅ ꯉꯥꯛꯄꯤꯕ ꯈꯛ ꯉꯝꯃꯣꯏ ꯅꯪꯕꯨ ꯑꯩꯅ ꯑꯕꯤꯁꯥꯞ ꯇꯧꯒꯅꯤ ꯄꯥꯏꯈꯣꯝꯕ ꯃꯄꯥꯅ ꯁꯥꯎꯅ ꯑꯕꯤꯁꯥꯞ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗ
ꯄꯥꯈꯠꯄ ꯀꯤꯕ ꯐꯥꯎꯔꯦꯗꯨꯅ ꯄꯥꯕꯨꯡ ꯑꯗꯨꯗꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯅ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯣꯟ ꯄꯨꯔꯣꯟꯗꯒꯤ ꯆꯠꯅꯔꯛꯂꯕꯁꯤꯡ ꯑꯁꯤꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯩꯅ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯏꯌꯥ ꯃꯄꯥ ꯑꯩꯉꯣꯟꯗꯕꯨ ꯄꯥꯎꯇꯥꯛꯀ ꯄꯤꯕ ꯁꯥꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯞ ꯇꯧꯔꯕꯅꯤ ꯅꯣꯏꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕ ꯅꯆꯥꯅꯨꯄꯥ ꯑꯗꯣ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯁꯦ ꯑꯩꯒꯤ ꯑꯕꯤꯁꯥꯞꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯃꯥꯡꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯊꯕꯥꯛꯇ ꯊꯝꯂꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯗꯨꯅ ꯄꯥꯕꯨꯡ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡ ꯑꯩ ꯂꯥꯟꯖꯔꯦ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯃꯪꯂꯥꯛꯅꯕ ꯑꯗꯨ ꯃꯁꯥ ꯅꯣꯝꯕꯤꯔꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯁꯤ ꯇꯥꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯂꯩꯃꯅ ꯃꯁꯥ ꯄꯥꯏꯔꯒ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛ ꯄꯨꯔꯛꯀꯦ ꯂꯩꯃ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯄꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯂꯩꯃꯗ ꯍꯥꯏꯔꯛꯏ ꯂꯩꯃ ꯉꯁꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯄꯥꯕꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ ꯑꯩꯕꯨꯁꯨ ꯉꯥꯡꯂꯝꯃꯤ ꯃꯥꯅ ꯄꯥꯝꯖꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯕ ꯑꯩꯅ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯁꯥꯞ ꯇꯧꯔꯝꯃꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯥ ꯊꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯗꯨꯒꯤꯕꯨ ꯃꯀꯨꯃꯪꯅꯤ ꯃꯥꯒꯤ ꯊꯥꯒꯤ ꯂꯨꯀꯠꯄ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯎꯔꯤꯕꯅꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯑꯩ ꯍꯧꯒꯠꯂꯒꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂꯤ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯕꯤꯔꯣ ꯃꯇꯝꯁꯦ ꯌꯥꯝꯅ ꯉꯜꯂꯤ ꯌꯥꯔꯅꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯁꯥꯒꯠꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯀꯧꯔꯝꯃꯤ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯃꯃꯥ ꯃꯄꯥꯁꯨ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯃꯔꯣꯟ ꯊꯣꯛꯂꯝꯗꯦ ꯄꯥꯏꯈꯣꯝꯕ ꯃꯆꯥꯅꯨꯄꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤꯒꯤ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯍꯦꯟꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯄꯥꯏꯈꯣꯝꯕ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪꯁꯤꯡꯅꯁꯨ ꯌꯥꯏꯅꯨ ꯍꯦꯟꯕꯤꯕꯨ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯗꯨꯅ ꯌꯥꯏꯅꯨ ꯍꯦꯟꯕꯤꯗ ꯍꯥꯏꯕ ꯇꯧꯗꯅ ꯃꯁꯥ ꯃꯊꯟꯇ ꯑꯁꯥ ꯁꯥꯒꯠꯆꯗꯨꯅ ꯂꯩꯅꯔꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯊꯕꯛ ꯁꯨꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯈꯔ ꯑꯃꯗꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤꯒꯤ ꯑꯁꯥꯗ ꯂꯥꯛꯄꯅ ꯑꯅꯝꯕꯅꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤꯁꯨ ꯈꯪꯂꯝꯃꯤ ꯃꯣꯏ ꯈꯔꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯕꯁꯨ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯃꯣꯏꯒꯤ ꯍꯩ ꯂꯩꯅ ꯁꯨꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯐꯖ ꯐꯖꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯀꯛꯇꯨꯅ ꯊꯝꯅꯅꯕꯒꯤ ꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯥꯈꯪꯁꯤꯡꯗꯤ ꯊꯕꯛ ꯁꯨꯍꯜꯂꯝꯗꯦ ꯑꯍꯜ ꯑꯣꯏꯔꯕ ꯆꯍꯤ ꯇꯪꯈꯥꯏ ꯆꯜꯂꯕ ꯃꯤꯁꯤꯡꯇꯃꯛ ꯁꯨꯍꯜꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯍꯟꯗꯕꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅꯗꯨꯅ ꯃꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯅꯨ ꯍꯟꯊꯤ ꯈꯔꯅ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯊꯕꯛꯀ ꯇꯧꯍꯟꯗꯨꯅ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕꯗꯅ ꯇꯧꯍꯟꯗꯕ ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯌꯦꯡꯖꯔꯒ ꯊꯕꯛ ꯁꯨꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯋꯥꯕꯁꯨ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯛꯄꯨ ꯎꯖꯔꯗꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯔꯣꯜꯁꯦ ꯊꯣꯛꯂꯝꯂꯗꯤꯀꯣ ꯐꯒꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦꯗ ꯃꯁꯛ ꯍꯥꯏꯔ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯩ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯃꯥꯕꯨ ꯐꯪꯉꯤ ꯍꯥꯏꯔꯗꯤꯅꯦ ꯑꯩꯗꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯂꯧꯅꯤꯍꯦ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯣꯏ ꯑꯇꯩꯗꯨꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤꯕ ꯑꯩꯈꯣꯏꯁꯨꯅꯦ ꯃꯥꯕꯨ ꯐꯪꯉꯤ ꯍꯥꯏꯔꯗꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ
ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯃꯔꯣꯜꯒ ꯊꯣꯛꯑꯝꯃꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯗꯕꯅꯦꯅ ꯍꯥꯏꯅꯕꯅꯤꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄ꯫ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯄꯨꯝꯕ ꯀꯣꯌꯦꯡ ꯌꯦꯡꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯅꯨꯍꯦꯟꯕꯤꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯊꯣꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯌꯥꯏꯅꯨꯍꯦꯟꯕꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯍꯣꯏꯁꯨ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯅꯨꯍꯦꯟꯕꯤꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕꯗꯨꯗ ꯃꯣꯏꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯈꯥꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯥꯏꯗꯒꯤ ꯈꯨꯃꯟ ꯈꯝꯕꯅꯣꯅꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯣ?" ꯄꯥꯈꯪ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯈꯨꯃꯟ ꯈꯝꯕꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄꯒ ꯁꯦꯠꯂꯤꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯔꯣꯏꯁꯤꯡꯗ ꯅꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯝꯐꯥꯅ, "ꯁꯛꯈꯪꯗꯕ ꯇꯝꯕ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯈꯣꯡꯁꯥꯟꯕꯤꯔꯛꯄꯅꯣ?" ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯑꯩꯁꯦ ꯏꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯆꯣꯅ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯍꯦ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ." "ꯑꯣ, ꯇꯝꯕ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ?" "ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯣꯡꯗꯝꯕ ꯀꯧꯏ." ꯇꯥꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ?" ꯇꯝꯐꯥ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯟꯇꯣꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ." ꯄꯥꯏꯈꯣꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ?" "ꯏꯅꯤꯡꯊꯧ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯤ, ꯃꯤꯡꯅ ꯅꯣꯡꯗꯝꯕ ꯀꯧꯖꯩ꯫ ꯏꯃꯥꯅ ꯅꯤꯡꯊꯧꯗ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ." "ꯌꯥꯏꯅꯨꯍꯦꯟꯕꯤ, ꯅꯈꯣꯏ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯍꯜꯂꯨ, ꯑꯗꯨꯒꯅꯦ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯗꯩ ꯑꯗꯨ ꯁꯦꯠꯍꯜꯂꯨ." ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯅꯨꯍꯦꯟꯕꯤꯒ ꯂꯣꯏꯅꯅ ꯅꯣꯡꯗꯝꯕꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯐꯝ ꯑꯗꯨꯗ ꯅꯣꯡꯗꯝꯕꯕꯨ ꯄꯨꯁꯤꯟꯗꯨꯅ ꯈꯨꯗꯩ ꯑꯗꯨ ꯄꯤꯔꯒ ꯍꯣꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ, "ꯅꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯔꯣ?" ꯅꯨꯄꯤꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤꯅ ꯊꯣꯛꯑꯁꯤ ꯃꯇꯥꯒꯨꯝ ꯃꯇꯥꯔꯣꯏꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯏꯪꯒꯤꯠ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯍꯣꯏꯗꯣ ꯑꯃꯨꯛ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯗꯝꯕꯁꯨ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯡꯗꯝꯕꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯅꯣꯡꯗꯝꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯣꯏꯒꯤ ꯅꯇꯥꯎꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯤꯗ ꯌꯥꯎꯁꯤꯜꯂꯨ." "ꯍꯣꯏ ꯅꯤꯡꯊꯧ." ꯅꯣꯡꯗꯝꯕꯅ ꯑꯇꯣꯞꯄ ꯄꯥꯈꯪꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯧ ꯍꯥꯏꯕꯗꯨ ꯇꯥꯔꯗꯨꯅ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯣꯡꯗꯝꯕꯕꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯂꯩꯀꯣꯜ ꯃꯅꯨꯡꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯂꯣꯏꯅ ꯊꯕꯛ ꯇꯧꯏ꯫ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯌꯥꯎꯍꯟꯕ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯃꯇꯥꯎꯁꯤꯡꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ?" ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯄꯥ ꯅꯤꯡꯊꯧ, ꯂꯩꯀꯣꯜ ꯑꯁꯦ ꯁꯣꯜꯂꯕ ꯑꯍꯜꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯨꯕꯤꯔꯤ, ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯀꯜꯂꯕ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯉꯝꯗꯗꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯅꯣꯡꯗꯝꯕ ꯈꯛꯇ ꯌꯥꯎꯍꯜꯂꯒ ꯃꯥꯕꯨ ꯊꯕꯛ ꯁꯨꯍꯜꯂꯕꯗꯤ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ." ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯏꯆꯥꯁꯤꯡꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯖꯗꯨꯅ ꯅꯣꯡꯗꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ, "ꯑꯗꯨꯗꯤꯅꯦ, ꯅꯣꯏꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯇꯥꯛꯄꯤꯔꯣ." ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯕꯨ ꯂꯩꯀꯣꯜ ꯃꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯁꯤꯡꯅ ꯅꯣꯡꯗꯝꯕꯕꯨ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫
ꯈꯥꯕꯅ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯄꯥꯈꯪꯁꯤꯡꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯣꯜꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯂꯥꯛꯂꯒ ꯉꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕ, ꯑꯗꯨꯁꯨ ꯌꯥꯏꯅꯨ ꯍꯦꯟꯕꯤꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯁꯤꯟꯕ, ꯁꯤꯕꯨ ꯅꯣꯏꯕꯨ ꯌꯥꯅꯤꯡꯕ꯭ꯔꯕ? ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯌꯥꯅꯤꯡꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯏꯄꯪ ꯄꯪꯖꯕ ꯅꯣꯡꯗꯝꯕꯗꯣ ꯂꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯔꯛꯇ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯡꯗꯝꯕꯅ ꯇꯧꯔꯤꯕꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯌꯥꯏꯅꯨ ꯍꯦꯟꯕꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯛꯄꯗꯨꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯋꯥꯁꯨ ꯉꯥꯡꯗꯦ, ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯁꯤꯕꯣ? ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯅꯨ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ, ꯅꯍꯥꯟꯈꯩꯒꯤ ꯁꯛꯐꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯅꯣꯛꯇꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯇꯧꯗꯅ ꯂꯩꯗ꯫ ꯑꯇꯩ ꯂꯝꯂꯥꯟꯕ ꯈꯨꯏꯃꯨꯁꯤꯡꯗꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕ, ꯑꯗꯨꯒ ꯇꯝꯕ ꯏꯄꯪ ꯄꯪꯖꯕ ꯑꯁꯤꯗꯅ ꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯇꯧꯗꯅ ꯅꯨꯡꯁꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯕ, ꯀꯔꯤ ꯄꯥꯈꯣꯡ ꯆꯜꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤ? ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯅ ꯌꯥꯏꯅꯨ ꯍꯦꯟꯕꯤꯕꯨ ꯀꯧꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯏꯅꯨ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯥꯛꯑꯣ, ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯖꯔꯒꯁꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯃꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯁꯤ, ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯏꯅꯨ ꯍꯦꯟꯕꯤꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯗꯣ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯏꯃꯥꯁꯤ? ꯂꯩꯃꯁꯨ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦꯍꯦ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯪꯍꯜꯂꯛꯑꯒꯦꯀꯣ? ꯍꯣꯏ ꯏꯃꯥꯁꯤ꯫ ꯂꯩꯃ ꯄꯟꯊꯕ ꯇꯧꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯅꯣꯡꯗꯝꯕꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ, ꯑꯗꯣ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ? ꯇꯝꯐꯥ ꯑꯃꯗꯤ ꯂꯩꯁꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯅꯨꯕꯤꯕꯨ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜ? ꯃꯥꯅꯦ꯫ ꯄꯨꯔꯦꯜ ꯌꯥꯏꯅꯨꯕꯤꯗ ꯌꯦꯡꯂꯛꯇꯨꯅ, ꯃꯥꯔꯥ? ꯃꯥꯅꯦ꯫ ꯄꯨꯔꯦꯜꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯌꯥꯗ ꯅꯤꯡꯊꯤꯈ꯭ꯔꯕꯅꯣ? ꯀꯣꯏꯗꯥꯅꯔꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ, ꯅꯤꯡꯉꯣꯜꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯔꯤꯕ ꯖꯨꯝ ꯖꯨꯝ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ, ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ! ꯏꯅꯤꯡꯊꯧꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯔꯤꯕꯅꯣ? ꯄꯨꯔꯦꯜ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ, ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯗꯤ? ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯩꯁꯤꯡꯈ꯭ꯔꯕ ꯇꯝꯐꯥꯅ ꯄꯨꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯥꯁꯦ ꯃꯔꯣꯜ ꯊꯣꯛꯇꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯉꯤꯗ꯫ ꯑꯗꯨꯒꯅꯦ ꯏꯅꯤꯡꯊꯧ, ꯃꯥꯁꯦ ꯃꯔꯣꯜ ꯊꯣꯛꯇꯕꯒꯤ ꯃꯊꯛꯇ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯁꯤ ꯊꯥꯅꯧꯁꯨ ꯍꯧꯕꯅꯤ꯫ ꯄꯨꯔꯦꯜ ꯇꯝꯐꯥꯗ ꯉꯛꯆꯥꯟꯗꯨꯅ ꯌꯦꯡꯂꯗꯨꯅ, ꯀꯩꯅꯣ ꯊꯥꯁꯤ ꯊꯥꯅꯧ ꯍꯥꯏꯗꯤ? ꯊꯥꯁꯤ ꯊꯥꯅꯧ ꯍꯥꯏꯕꯗꯤꯅꯦ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯇꯧꯋꯦ ꯍꯥꯏꯕ꯫ ꯃꯥꯅ ꯃꯗꯨ ꯍꯦꯛ ꯇꯧꯔꯛꯂꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯅ ꯑꯄꯥꯏꯕ ꯊꯥꯡꯅꯤ ꯈꯪꯗꯦ ꯌꯣꯠꯅꯤ ꯈꯪꯗꯦ ꯄꯥꯏꯔꯒ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯀꯦ ꯇꯧ꯫ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯁꯦ꯫ ꯄꯥꯔꯤ ꯇꯝꯐꯥꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯦꯡꯕꯩꯔꯣ? ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯐꯖꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯔꯦ, ꯑꯩ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯉꯣꯏꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩ ꯆꯠꯆꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫
ꯄꯨꯔꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯄ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ, ꯃꯈꯣꯟꯅꯦꯅ ꯀꯅꯥꯒꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯃꯈꯣꯟꯁꯤꯡꯗꯒꯤ ꯃꯣꯏ ꯑꯅꯤꯒꯤꯁꯤꯅꯕꯨ ꯍꯦꯟꯅ ꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯔꯤꯜ ꯃꯃꯥ ꯃꯄꯥꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯄꯨꯔꯤꯜ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯂꯥꯛꯑꯣ ꯆꯠꯁꯤ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯖꯔꯒꯦ꯫ ꯄꯨꯔꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯨꯔꯤꯜꯒꯤ ꯐꯤꯡꯕ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯨ꯫ ꯏꯃꯥ, ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯒꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯤꯜ ꯃꯃꯥ ꯃꯄꯥꯕꯨ ꯄꯨꯔꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯨꯔꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯗꯨꯅ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯅ ꯀꯩꯗꯧꯕꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ? ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯃꯥ ꯂꯩ, ꯅꯃꯥꯗ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯅ, ꯅꯠꯇꯦꯅꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯌꯥꯏꯅꯨꯍꯦꯟꯕꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯥꯡꯗꯣꯔꯛꯇꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯤ, ꯇꯥꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤ? ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯝꯐꯥꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯦꯗꯨꯕꯣ? ꯌꯥꯏꯅꯨꯍꯦꯟꯕꯤ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯆꯦꯔꯣꯜ ꯑꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯄꯥꯒꯤ ꯌꯥꯏꯅꯨꯍꯦꯟꯕꯤ, ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯨ ꯈꯪꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯀꯣꯅꯨꯡꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯄꯥꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯈꯪꯁꯤꯡꯗꯨ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯕꯣꯔ ꯈꯟꯕꯅꯤ ꯍꯥꯏꯕꯗꯨꯗ ꯃꯍꯩ ꯃꯍꯩ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯑꯗꯨ ꯀꯨꯝꯍꯩꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯄꯨꯟꯅ ꯇꯨꯃꯤꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯕꯣꯔ ꯈꯟꯕ ꯍꯥꯏꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯉꯁꯤꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯨꯡꯂꯕ ꯅꯣꯡꯗꯝꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯅꯣꯡꯗꯝꯕ ꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯅꯣꯡꯗꯝꯕꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯅꯨꯍꯦꯟꯕꯤꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯅꯨꯍꯦꯟꯕꯤꯗꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯍꯦꯟꯕꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯛ ꯂꯧꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯁꯨꯛꯄ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯆꯠꯇꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯁꯥ ꯑꯃ ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯍꯤꯡꯅ ꯍꯦꯛ ꯄꯨꯔꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯏꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯍꯦꯟꯕꯤ ꯑꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯈꯩ ꯀꯤꯅꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗ ꯅꯣꯡꯗꯝꯕꯕꯨ ꯎꯃꯪ ꯇꯥꯅ ꯊꯤꯟꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯍꯦꯟꯕꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯂꯥꯏꯔꯗꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕꯕꯨ ꯎꯃꯪ ꯇꯝꯅ ꯊꯤꯜꯂꯝꯂꯒ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯇꯞꯅ ꯇꯞꯅ ꯁꯣꯡꯂꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯗꯨꯅ
ꯁꯥ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯁꯨꯛꯄ ꯑꯁꯨꯡꯕ ꯃꯐꯝ ꯑꯃꯗ ꯀꯩ ꯑꯃ ꯂꯩꯕꯗꯨ ꯅꯣꯡꯗꯝꯕꯅ ꯎꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯀꯩ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯂꯥꯛꯄꯗꯧꯅ ꯀꯩꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯀꯩꯗꯨ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯝꯕꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯌꯥꯝꯅ लाइना फाखिरमी अदुगा कैदु थेम नौदुना कोनुंगदमना पुरक्लमी नोंदंबगी मतिक मथौनाबु कोनुंग अदुगी मीसिंग अदुना ngaknarami amadi माबु लाइगी मचानी हाइदुना सिंथानबिरमी पाइखोंबना नोंदंबगी मतिक मथौनाबु थागतपिबगा लोइनना मचानुपि याइनु हेनबिबु नोंदंबदा थाजरमी खुलदुगी मियाम पुंबना मखोय अनिगी लुहोंबा अदु यामना हराउता यामना सरुक यारमी लुहोंगलबा मतुंग नोंदंबा ममा मचा पुन्ना लैस्नागी कोनुंगदा पुन्ना लेमिनारमी असुमना यामना नुंगाइना इंगना चिकना पालमी अदुबु नोंमा यामना खुदोंथिबा थौदोक अमा थोक्लमी असुक नुंगाइना इंगना चिकना लैजरंबा खुलसे नोंमा नोंमगी युमथोंग खुदिंगी मचानुपासिंगना चिंगदा चत्तुना सातानबा चटपदा मचासिंग अदु अमता हलकनखिद्रे तौरिबा मंगलानगुमलबा थौदोकसिंग अदु खल्लुरगा इनिंगथौ पाइखोंबा असुकी मतिक नुंसा थिजरमी नोंमा नोंमगी चिंगदा चटखिबा मचासिंग अदु हलक्तबदा खुलदुगी खुंजासिंग अदु पुल्लदुना इनिंगथौगी कोनुंगदा खोंदोय हुलक्तुना इनिंगथौ पाइखोंबदा अवा मैसा लांगलबा मचा काइनबगी मचा हलक्तबगी निंगमदबा वाहैगा लोइनना तेंगथारी कोनुंगदु मिकप मिराव खुलना पुमनिननिनबा हाइबदो ओइरमी इनिंगथौसु खुंजासिंगी अवाबा अदु सरुक यादुना मियामगी अवाबदु करमना कोखनगनी हाइदुना खलमी खुंजासिंगी मरक्तगी मियाय ओइरबी मचा काइना मैसा लांगलबी मचाबु हलक्पा ngaibida choktharabi बिलु पिरांगना थुमहतलबी नुपी अमना ममांग खरा चटलदुना इनिंगथौदा सुमना हाइरमी इनिंगथौ नंगदि लेबाक असिगी निंगथौ ननाय अखोइगी अवाबसे अमुक्ता कोखनबियु असे हाइदुना नुपीदु पिगाव साना यादुना बिलु पिरांग सिंथाना इनिंगथौ ननाय अखोइबु चानबिरबदी अखोइगी फिजिगी मनी ओइरिबा इचासिंग अखोइगी खुत्ता सिनबियु इचादो कुइरे मसक उखिदब नहाल अयुग येंदा अंगनबदा मताउसिंग सातानगनी हाइदुना चटखिबनी इचादो मयादा इसिंग खुया अमा फावबा तादना थोखिबनी अदुबु इचादो नुमित निनी हेलबा फावबदा युमदा हलकपा लेते इमा इचा अखोय अनिखक लेजबा युम अदुदा फत्ता नुंगदा थोक्लमलबदी ममा ओइबी एदी करम हाइना इचा याउदना हिंगनी पाइखोंबा नुपीदुगी पेंदबा मचा काइनबगी तेंगथाखोल अदुदा मासु नुंगाइतदुना मयाम अदुदा हाइरक्लमी अैगी नुंसीजरबा खुंजासिंग अै असुकी मतिक नुंगाइजदे इचासिंगना हलक्तबा पाउसे तारगा अै अथुबा मतमदा इचासिंगबु फंगननबा होनगनी अतोपा लेपाक्तगी ओइरबसु मतिक मथौना लैरब मसामा उफब लौसिंग चावबा मिसक अम अैना थिगनी अदुगा मफम अदुदा अैगी सना खरगा पुन्ना इचासिंगबु सोइदना थिहनगनी तंजादुदा नाकंदा लेप्तुना लैरिबा नोंदंबना पाइखोंबगी मनाक्ता चंगलक्तुना मकुबोक्ता खुरुमजदुना हाइरई इनिंगथौ अै करिगुंबा अमता हंगतजगे हायो नोंदंबा इनिंगथौ अतोपा लेबाक्तगी थिबिद्रबसु ननाय अहाक चजदुना इनाउसिंगी खुंगुल लिजरुगे मयामदु नोंदंबगी वादु ताबदा नोंदंबदा यिंगनरई याइनु हेनबिदि मपुरोइबबु चटहनिंगलमदे पाइखोंबा मागी फंबालदगी कुमथरक्तुना नोंदंबदा हाइरई करिनु नोंदंबा नंगना हारिबसिबो इनिंगथौ अै असेंगबा मफमदुदा चटके मफमदुदा अैदि हाना कयारक्सु चचरुरबनिना मफमदुगी लमिन तुमित लोइना खंगजे अैना खनबदा अवांग पांगना चटलगा तुरल खोकनुंग अमा लैबनी मदुदा सायोल चामगा निपान पुबी मसक मतौ फजबी लाइरेंबी अमा थोए हाइनबनी अैसु ममांगदा थेंगनरुरी करिगुंबा मागा थेंगनबा मतमदा माना हराउना हाइजबा वा अमदि माना अखोइदा अपांबा पोट यावबा अदो पामी हाइदुना हाइरकपदा अखोइना मदु पीद्रबदी माना साहिंग चाबा सा कै ओन ओनदुना मी अदुबु यामना थीना ओतनै हाइ अदुगा ओतपा लोइरबा मतुंगदा मियोय अदुना माना हानिंगबा मओंगदा हाले अैसु नुमितुदा माबु अैगी सा अदो चानिंगी हाइरकपदा अैना सिदि अैना योलगा सेल अदुना चेंग वांदुनि हाइकी मदुदा माना सा असि पिरमो सेलदो पिरगे हाइरकी अैसु अहलसिंगना हाइनबदो ओइरंबा याय हाइदुना अैसु पिथोक्लम अदुना अै अथुबदा चतुना इनाउसिंगी खुंगुल अदो थीबा पाम खोंबा ममांगदसु मागी मतिक मथौनासिंग अदो खंगख्रबनी
ꯑꯗꯨꯅ ꯃꯥꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯈꯨꯟꯖꯥꯁꯤꯡ, ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯅꯣꯡꯗꯝꯕꯅ ꯍꯌꯦꯡ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯍꯥꯏꯕꯤꯌꯨ꯫ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯥꯏ ꯇꯥꯟꯅꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈꯤ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯕꯅ ꯃꯥꯅꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯝꯕ ꯆꯥꯛ ꯇꯣꯛꯇꯨꯅ ꯍꯌꯦꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯃꯔꯣꯜ ꯊꯣꯛꯇꯕꯅ ꯐꯖꯅ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯅꯣꯡꯗꯝꯕ ꯑꯁꯨꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇꯨꯔꯦꯜ ꯈꯣꯛꯅꯨꯡ ꯑꯃꯗ ꯆꯠꯂꯗꯨꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥꯀꯣꯜ ꯈꯥꯡꯂꯤꯕ, ꯋꯥꯕꯅ ꯆꯣꯛꯊꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯅꯥꯎꯁꯣꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯈꯥꯛ ꯈꯥꯛ ꯅꯣꯛꯇꯨꯅ ꯅꯣꯡꯗꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯝꯕ ꯅꯪꯁꯨ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯅꯤ꯫ ꯄꯥꯝꯃꯨꯏꯗ ꯇꯝꯕ ꯅꯪꯒꯤ ꯊꯋꯥꯏꯗꯣ, ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯅꯪꯒꯤ ꯅꯇꯥꯎꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯣꯏꯕꯨ ꯃꯨꯟꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥ? ꯒꯝꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤꯀꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯅꯣꯡꯗꯝꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯅꯣꯡꯗꯝꯕꯒꯤ ꯍꯨꯃꯥꯡ ꯃꯄꯤ ꯈꯔꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯊꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕ? ꯃꯄꯨꯔꯣꯏꯕꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯉꯥꯜꯂꯝꯃꯤ꯫ ꯌꯥꯏꯅꯨ ꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯠꯅꯅꯕ ꯈꯣꯡꯆꯠꯀꯤꯗꯃꯛꯇ ꯂꯥꯏꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯖꯕ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯈꯨꯟꯖꯥꯁꯤꯡ, ꯃꯆꯥꯁꯤꯡ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯅꯣꯡꯗꯝꯕꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯃꯗ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯗꯒꯤ ꯕꯣꯔ ꯀꯌꯥ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯁꯦꯅꯥꯒ ꯄꯨꯟꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡꯗꯨ ꯅꯣꯡꯗꯝꯕꯅ ꯃꯆꯥꯁꯤꯡꯕꯨ ꯄꯨꯔꯛꯀꯅꯤ ꯈꯟꯗꯨꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀꯨꯝꯅ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯀꯔꯤ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯍꯟꯗꯛꯁꯨ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀꯨꯝꯅ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯥꯛ ꯂꯥꯎꯅ ꯅꯣꯛꯇꯨꯅ, ꯅꯪꯕꯨ ꯑꯩ ꯊꯤꯕ ꯈꯪꯗ꯭ꯔꯕꯣ? ꯅꯪꯒꯤ ꯅꯇꯥꯎꯁꯤꯡꯕꯨ ꯊꯤꯕ ꯂꯥꯛꯂꯤꯔꯣ? ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯣꯏꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯇꯅ ꯊꯝꯂꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯒꯤ ꯁꯥꯗꯨꯝ ꯃꯇꯠ ꯃꯇꯠ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯁꯥꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏ꯫ ꯎꯔꯦ, ꯇꯥꯔꯦ꯫ ꯅꯨꯄꯥ 6-7 ꯎꯈꯣꯡ ꯃꯈꯥꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤꯕꯗꯨ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯝꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ, ꯃꯈꯣꯏꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯤ ꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯂꯩꯍꯜꯂꯤꯅꯣ? ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯣꯏꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯃꯁꯥꯒꯤꯗ ꯈꯜꯂꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯦ, ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤꯅꯤ꯫ ꯃꯣꯏꯒꯤ ꯀꯔꯤ ꯃꯔꯥꯜ? ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯑꯩꯅ ꯄꯥꯝꯕ ꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯃꯣꯏꯅ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯤꯡꯁꯤꯗꯒꯤ ꯎꯍꯩ 8 ꯈꯛ ꯍꯦꯛꯂꯒ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗ ꯃꯣꯏꯅ ꯌꯥꯈꯤꯗꯦ꯫ ꯑꯍꯣꯏꯅꯗꯨ ꯃꯣꯏꯅ ꯑꯩꯕꯨ ꯄꯟꯍꯩꯗ꯭ꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯈꯤꯗꯦ, ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤꯅꯤ꯫ ꯅꯪꯅ ꯃꯣꯏꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ꯫ ꯍꯣꯏ ꯌꯥꯒꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯕꯨ ꯆꯤꯡꯁꯤꯗ ꯍꯧꯕ ꯎꯍꯩ 8ꯀ ꯁꯥꯗꯨꯝ ꯑꯃꯒ ꯄꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏ ꯂꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯑꯩ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕ ꯆꯠꯈꯤ꯫ ꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯣꯏꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯗꯝꯕ ꯎꯍꯩ 8ꯀ ꯁꯥꯗꯨꯝ ꯑꯃꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯅꯣꯡꯗꯝꯕꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯊꯤꯔꯛꯂꯤꯕ? ꯑꯩ ꯅꯣꯡꯗꯝꯕꯅꯤ꯫ ꯑꯩꯅ ꯆꯤꯡꯌꯥ ꯑꯁꯤꯗ ꯍꯧꯕ ꯂꯩꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯡꯗꯝꯕꯗꯒꯤ ꯍꯩꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ 8 ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯍꯟꯗꯨꯅ ꯅꯣꯡꯗꯝꯕꯗ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯣꯏ ꯁꯤꯟꯅꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯖꯔꯦ ꯈꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ
ꯀꯣꯅꯨꯡ ꯊꯪꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯅꯣꯡꯗꯝꯕꯕꯨꯗ ꯌꯦꯡꯕꯗ ꯃꯉꯛ ꯅꯥꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅ ꯅꯣꯡꯗꯝꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯃꯆꯥꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯦꯜꯂꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯑꯊꯣꯏꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯣ ꯅꯪꯅꯤ"꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯨ ꯇꯥꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯗꯨ ꯅꯣꯡꯗꯝꯕꯗ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯏꯅꯨ ꯍꯦꯟꯕꯤꯅ ꯂꯩꯃꯒꯤ ꯐꯝꯊꯣꯜ ꯄꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯄꯦꯟꯃꯟꯈꯤꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔ! ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔ!"